ꯅꯍꯥꯟ ꯈꯣꯏꯕ ꯉꯝꯗꯕꯗꯣ ꯏꯟꯖꯤꯟ ꯑꯍꯨꯝꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯈꯣꯏꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯇꯣꯞꯄ ꯑꯃ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯈꯣꯏꯕ ꯑꯩꯈꯣꯏ ꯊꯪꯅꯕꯩꯁꯦ ꯈꯣꯏꯔꯤꯕ ꯊꯪꯅꯕꯩꯁꯦ ꯃꯤ ꯃꯌꯥꯝ ꯀꯨꯝꯕ ꯁꯨꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯑꯩ ꯁꯨꯝ ꯈꯜꯂ ꯌꯦꯡꯉꯦꯕ ꯑꯗꯨꯒꯗꯤ ꯃꯣꯏꯗꯤ ꯉꯥ ꯐꯥꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯃꯤꯒꯤ ꯐꯖꯅ ꯉꯥꯏꯔꯦꯕ ꯌꯥꯝꯕꯖꯥꯠꯅꯤꯁꯦ ꯀꯨꯝꯍꯩ ꯀꯨꯝꯃꯛꯄ ꯂꯦꯞꯇꯦ ꯆꯥꯕꯁꯨ ꯀꯨꯝꯕꯁꯦ ꯌꯦꯡꯉꯨ ꯉꯥ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯊꯣꯡꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯩꯔꯒ ꯈꯣꯏꯕꯔꯣ ꯇꯥꯏꯕꯦꯇꯔ ꯑꯃꯅ ꯍꯨꯡꯉꯒ ꯑꯃꯨꯛ ꯈꯣꯏꯔꯒ ꯃꯔꯨꯞ ꯑꯃ ꯑꯇꯣꯞꯄ ꯅꯍꯥꯟ ꯆꯠꯂꯒ ꯇꯧꯕꯤꯗꯣ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯉꯥꯗꯣ ꯃꯌꯥꯝ ꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯆꯪꯉ ꯑꯝꯇ ꯌꯦꯡꯉꯨ ꯌꯦꯡꯉꯨꯅꯦ ꯄꯤꯛ ꯊꯧꯕ ꯂꯧꯐꯝꯁꯤꯗ ꯂꯩꯔꯤ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯈꯣꯏꯕ ꯍꯧꯒꯗꯧꯔꯦ ꯑꯗꯨꯝ ꯆꯪꯁꯤꯜꯂꯦ ꯑꯃꯅꯁꯨ ꯑꯣꯏꯗ꯭ꯔꯤ ꯊꯪꯅꯕꯩꯁꯤ ꯁꯤ ꯇꯧꯔꯝꯈꯤꯗꯣꯏꯅꯤ ꯃꯥꯏꯁꯦ ꯑꯗꯨꯒ ꯃꯔꯣꯜ ꯑꯃ ꯑꯁꯤꯒꯤ ꯂꯥꯡꯒꯣꯜꯁꯦ ꯊꯥꯗꯗꯕꯤꯗꯅ ꯂꯥꯡꯒꯣꯜꯁꯦ ꯊꯥꯗꯗꯕꯤ ꯃꯥꯏ ꯃꯔꯣꯜ ꯑꯃ ꯆꯠꯇꯣꯏꯅꯦ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯔꯣꯇꯥꯚꯦꯇꯔ ꯑꯩꯈꯣꯏꯒꯤ ꯎꯪꯅꯅꯕ ꯌꯥꯎꯕ ꯑꯁꯤꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯔꯥꯎꯟꯁꯤꯗ ꯂꯥꯛꯇꯣꯏꯅꯦꯕ ꯅꯍꯥꯟ ꯆꯠꯂꯨ ꯈꯔ ꯂꯩꯍꯧꯕ ꯀꯠꯍꯜꯂꯒꯦ ꯇꯧ ꯈꯔ ꯃꯈꯩꯗꯤ ꯍꯣꯡꯕ ꯂꯩ ꯁꯟꯗꯣꯛꯑꯝꯃꯣ ꯁꯟꯗꯣꯛꯄ ꯄꯠꯂꯣꯏꯗ꯭ꯔꯣ ꯊꯧꯕꯤꯔꯤꯕ ꯇꯥꯃꯣꯁꯦ ꯑꯥꯏ ꯑꯥꯔ ꯕꯤ ꯑꯣꯏ ꯃꯥꯜꯂꯦ ꯃꯥꯅ ꯑꯣꯐꯤꯁꯇ ꯊꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯣꯏ ꯃꯉꯣꯟꯗ ꯑꯔꯣꯏꯕꯤꯗ ꯂꯩꯔꯤ ꯃꯤ ꯈꯨꯗꯉꯥꯏꯗꯤ ꯄꯨꯊꯔ ꯂꯩꯊꯣꯛꯈ꯭ꯔꯦꯅꯤ ꯑꯃꯁꯦ ꯁꯦꯀꯦꯟ ꯍꯦꯟ ꯇꯧꯔꯤ ꯄꯨꯊꯔꯒ ꯌꯧꯔꯤ ꯌꯥꯎꯗꯤ ꯂꯩꯕ ꯃꯥ ꯍꯧꯖꯤꯛ ꯇꯧꯔꯝꯃꯤꯗꯣ ꯃꯥꯒꯤ ꯀꯥꯈꯠꯄ ꯂꯝꯕꯤꯁꯦ ꯍꯥꯏꯐꯦꯠ ꯉꯥꯡꯅ ꯆꯪꯉꯝꯕꯅꯦ ꯃꯅꯤꯡꯗ ꯇꯧꯔꯦ ꯇꯧꯔꯦ ꯈꯔ ꯂꯩꯕꯅꯦ ꯃꯐꯝ
ꯁꯦꯡꯅ ꯄꯣꯠ ꯁꯤꯡꯗꯣꯏ ꯃꯅꯤꯡꯗ ꯁꯤꯒꯤ ꯆꯦꯟ ꯇꯧꯅꯤ ꯍꯦꯛꯇꯔ ꯑꯅꯤꯅ ꯈꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛ ꯈꯣꯏꯕ ꯉꯝꯗꯦ ꯑꯃꯈꯛꯅ ꯇꯧꯕꯗ ꯌꯥꯎꯕꯁꯨ ꯇꯧꯋꯦ ꯑꯁꯣꯝꯒꯤ ꯃꯐꯝꯗꯣ ꯁꯤꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯪꯒꯝꯁꯦ ꯑꯃꯨꯛ ꯈꯣꯏꯕ ꯂꯥꯛꯏ ꯑꯗꯨ ꯍꯧꯔꯦ ꯈꯣꯏꯕ ꯄꯣꯠ ꯃꯩꯁꯨ ꯌꯥꯎꯗ꯭ꯔꯤ ꯁꯤꯒꯤ ꯐꯩꯗꯣꯝ ꯃꯔꯤ ꯁꯪꯒꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯐꯩꯗꯣꯝ ꯅꯪꯒꯤ ꯇꯧ ꯔꯣꯇꯥꯕꯦꯇꯔꯒꯤ ꯃꯔꯣꯜ ꯑꯃ ꯁꯤ ꯈꯣꯏꯔ ꯆꯠꯈꯤꯕꯒꯤꯅꯤ ꯅꯍꯥꯟꯒꯤ ꯂꯥꯁꯇ ꯁꯣꯝꯒꯤ ꯂꯧꯐꯝꯁꯤꯃꯁꯨ ꯏꯟꯖꯤꯟ ꯑꯅꯤ ꯊꯥꯗꯔꯒꯅꯤ ꯈꯣꯏꯔꯤꯁꯦ ꯁꯤꯅ ꯔꯣꯇꯥꯕꯦꯇꯔ ꯄꯥꯟꯗꯕꯤ ꯂꯥꯡꯒꯣꯜ ꯄꯥꯟꯕ ꯁꯤꯅ ꯔꯣꯇꯥꯕꯦꯇꯔ ꯁꯤ ꯂꯧꯐꯝ ꯐꯩꯗꯣꯝ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤꯁꯤꯅꯤ